Thamari hena irang thoklingai manungda yaripok bazar da lerambi kuki kanglofki nupi ama mahaki pikliba macha aniga lonina tekta kaidana imung manungi mioi singda sinakre amaromda ngarang amadi nahangi manungda security force singna mafam kayada thiwa humbagi thabak chathabada khulai kaya fagatpa ngamkhibaga lonina bunker ani amagaso thuaikre manipur police ki control room dagi ngarang thadorakpa cherol amagi matung inna ngarang yaripok bazar da leramkibi kuki nupi ama amasung mahaki pikliba macha ani CSO amasung manipur police tekta kaidana mahagi imung manungda khutsinakre amaramda police ki pau amagi matung ina Imphal West District Police na Singzamai Police Station gi manung chenba 𝐭𝐴𝐤𝐤 maning area da thiwa humbagi thabak chathaki maduda 𝐭𝐴𝐤𝐤 𝐻𝐿 maril khong culvert manakta singnaningai oiba maongda borakhau ama leramki maduda magazine ga loinina M16A1 rifle ama HE36 hand grenade manga amasung chief launching ani yaramki kulai sing adu Singzamai Police Station da khutsinakre hari National Highway number 38 haibadi Zarivam dagi Imphal tamna maru oiba changdraba yadraba polam sing purakpa truck chahum loinina National Highway number 2 Dimapur dagi Imphal tamna truck chani subna mari security gi akanba section tharang piduna thogalakre pungfam asida tongan mafam kayada puna sek point chama kuntrani thoi thamki amadi singdaba mioi lising aniga chani kuntra matoi gi matakta wahang paung sataki